IGP Themthing Ngashangvana Sanakonungi get Namkhaiduna Changlaklaga Damka Touramle. Suspend Tougadabani Haina, Governor the Cherol Piduna Taksinkhre. Manipur Police ki IGP Themthing Ngashangvana, Raja Sabagi MP Suwairiba, Ningtole Shemba Sanazauba Ladiba, Sanakonungi get Namkhaiduna Changlaklaga Damka Touramba Thawong, Sanakonung, Utra Sanglena Kanbamong the condemned Tobagaloinana. IPS officer Asigi Matakta, action Lona Bamadi, Thoudok Asigi Matang the inquiry Taunaba, Governor the Cherolama Piduna Taksinkhre. Sanakonung da pangthokiba paugi mi phamamada angom ningthau poidei tona phongdokhibada ngarang nungthil pung amaga minute 13 rom tabada Sangai festival kumai pangthokpa yaroi haina CSO sing amadi IDP sing loinana mahiroi sing huptuna kangjaibungda sangsilakhiba khongjanga mari lainana Sanakonungi gate namkhairambagi thawng adu sathakibane IPS officer asina gate namkhairaba matung mafam asida mathau tawriba security yauna leiramba miyoisingi mathakta FIR pangani haina aki akhang piramkhibane ngarang chathakiba miyamgi khongjang adu Sanakonungdagi hauraga mafam asida loisinkhibani haina lana paukthokhlamba laibak thibane thawong asimak utra sanglenna yamna haksinna lawbaga loinana IPS officer asigi mathakta inquiry satharingai manungda mahakpu thabaktagi suspend tawnaba governor da Taksinkhre haina su phongdokhe nakal amaromda MP leshemba sanajawbagi PA PS maisnam sivadatta na phongdorokbada Y plus security waidiba MP leshemba sanajawbagi leifamgi akoiba asi ngak senduna thambagi mahutta Manipur Police ki aswaiba kupsinaba miyamna ikai khumnariba mafam asida luzadaba thawong chatharamba laibak thibane IPS officer asigi mathakta matik chaba action laukanabaso MP office ki maikeidagi su governor da memorandum ama pisinkhre karigumba thuba matamde action laukhataba taravadi makhata na higher authority da waka Cherol langkhatkani haina phongdokhe Sangai festival Houdringeida inai tanabagi Thoudok Thokpa Houre Police na fuba tear gas kapada khongjang changchinbada yauba ani sokle kokomi gi thomi ani fajankhre Manipur da haukiba kumja lising ani kulumdoigi me ahumdagi hauraga thokle bairang asigi matungda ahan boina ngasidagi Sangai festival pangthoknaba lainganga thaurang tawriba sibu yaningdaba phongdokpa oina ngarang kokomi amadi IDP singna Sangai festival gi men venue oiriba hapta kangjaibungda thomjilakpadagi chaungna irang thokre Police na tear gas kapada asogapan yaukre Manipur da thokleba irang asi mapung phana loisinduna lanjena duna leiriba miyoising masa-masagi mayumda hanjindriba phauba amadi national highway singda miyam maningtamda sathokjasin tawba yadriba phauba Sangai festival pangthokpa yaroi haiduna kokomi amadi tongan-tongan balup kayana boycott tawduna lakhibane adumoinamak laingaki maikeidagi de Sangai festival asibu pangthoknabagidamak hapta kangjaibung khuman lampakna singba mafamsingda akanba mawongda semgat sagatpada natana Imphal ki maruoiba lambisingda mai thanduna kemawbagi thabaksu sathaduna leiribane ngarang numit jungba matung pung 12 minute 13 rom tarakpa duaida kokomi women wing kokomi students wing amade relief camp da leiriba masing yamlaba IDP singna maikei kayadagi hapta kangjebungdamna thomjilakhe loinana thauram pangthokphamgi main gate maktada famjinduna kholaw kaya marum laukhe khongjang loising aduna aikhoi hingbagi hak hana piyo tourism kona tawse Manipur miyamna Sangai festival pamde yumda hanjilhan biyo hingbagi hakka festival ga mantikna ba yaroi IDP singi punsigi mamal khangu haibana chingba kholaw kaya laukhe khongjang loising adugi masing tamna yam khalakwadagi miyam adubu control tawnaba police na lathi charge tawba hauke madudagi khongjang loisingi maikeidagi su muknarakpadagi tiar gas kaptuna tankhai khe burai romba khongnang khonggi city convention mamangda su masing yamlaba khongjang loisingna hapta kangjebung tamna sangsinna bohonabada Police ka chawna muknabadagi maikei adom da su tiar gas kaptuna irang laksina bohonakhe police na tiar gas kapada wan tharakpadagi mahiroi nupa macha amaga nupi macha amaga jenims ta pukhatuna laika nakhe adumoina makmakhoi animak khudong thiningai oidre haire marak asida khongjang changsinbada yauba kokomi gi media coordinator lai khuram jayanta kokomi gi executive member SIs devadatta yauna khongjang loi khara mafam asidagi laukhatuna pukhe amaromda internally displaced person singna Sangjafam lauraga leiriba relief camp singi mamangda IDP singna wakat mifam chathakre wakat mifam sing aduda IDP kaya marumna saruk yaduna Sangai festival boycott tawi haire amaromda ngasi Sangai festival hoba numit miyamna paksana wakat mifam gi khongjang sanction minanabasu kokomina appeal tawrakle Sangai festival Yaoroi Haina governor da Takhatlamlaga Susindro Mapanda Chatkhre handakta Manipur gi governor na hanagi chief minister N Biren Manipur Legislative Assembly ki Speaker TIs Saitavarta yauna unavada Sangai festival mapung phanaba mateng nirakpada Khurai Assembly constituency ki MLA Laisangthem Susindro de governor da Sangai festival yauba ngamloi haina taptana Takhatlamlaga Manipur gi Mapanda Chatkhre
Governor MLA sing kauraga kokomi amadi IDP singi mapukning phathananaba wafam kaya marum phongdorokhe adubu khongsat aduda saruk yakhiba MLA singna matam yamna tienba amasung Houjiki matamda Sangai Festival pangthokpa pamdaba mi mayam yawbanina makoibu tainabada awaba oigani haiduna yamna kanna MLA khanana governor da phongdokhe MLA Susindro na sauna wangangladuna governor da tapthanaba khangankhi haire